Chin-Kuki singna fangliba scheduled tribe status asi lawthoknaba state laingaki maikhaidagi wafam lan khalaknaba Ministry of Tribal Affairs na Manipur gi additional secretary da khanghalakpagi matung ina lawkhatfam thokpa thabak sing athuba matamda lawkhat piu haina political activist Mahesho Thongnau zamna laingaki pukning chingsilakli Mapalamdagi changsilakpa Kuki sing da fangfam thoktana ST gi hak sing fanghanduna makhoina sanariba ST victim card ki mayokta mahakna Union Tribal Affairs Minister Arjun Munda da lankhalam khiba waka cherol gi mahei oina ministry gi maikidegi khongthang asi lokhalakpani haina mahakna phongdokhi ngasi kaisampata leba mahaki yumda pangthokpa pawgi mifam amada Maheshona Article 342 gi matung inna Kuki singdagi ST status asi lokthokse hairagadi laingaki maikidegi recommend piba amadi National Commission of Scheduled Tribes dagi ayaba pirakpa changi ministry gi maikidegi asi yauna khongthang asi lokhalaklabana laingakna thinthaba dawdana yalhomi nataba Chin-Kuki singdagi ST gi status asi lokthoknaba honabinaba mahaki maikidegi ayiba cherol ama lankhatlagani status da thokliba irang da mapal lebak tagi changlakpa miyoi singgi khut yaure haina Union Home Minister Amit Shah na phongdokhiba leibana Article 355 ki makha da mapan gi miyoi sing asi tagthokpagi mahutta ahing nungthil naidana lamdam asibu ngakna bahonariba Kombi Police Station na konba mafam gi ima singda FIR chanbagi wathok ama lakpa laibak thibane Kombi Police Station da FIR panbagi thawong asi khudakta leptuna FIR asi handopiyo maduna travadi thawong asina miyambu khoirang khoisauna handuna hena pamdaba thongdok oirakloi hainingai leite lamdam asida yelhongaidagi puna khundaminarakliba furup khudingmakna amato oina punsinduna mapalamdagi changlakpa yelhomi sing nattana miyoi sing asi takthoknaba punna honaminasi haina mahakna phongdokhi